Manipur ki hausi ko oiriba tangdu laita da film asida kunthra mathoi suba IMPHAL book fair na mahiroi khunai da larik hena pahan ning bigi thil pi batana tana khudong saba kaya ama piri hina masida impact news ki khanaba paudam ama ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 15ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ 38 ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯦꯌꯔ ꯆꯠꯊꯔꯤ ꯍꯥꯏꯔꯤꯕ ꯕꯨꯛ ꯐꯦꯌꯔ ꯑꯁꯤ ꯗꯤꯁꯦꯝꯕꯔ 24 ꯐꯥꯎꯕ ꯅꯨꯃꯤꯠ 10 ꯆꯨꯞꯅ ꯆꯠꯊꯒꯗꯕꯅꯤ ꯕꯨꯛ ꯐꯦꯌꯔ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯁꯨꯡ ꯔꯥꯖꯥ ꯔꯥꯃꯣꯟ ꯔꯣꯌꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯜꯀꯇꯥꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯂꯤ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯗ ꯉꯁꯤꯃꯛꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯕꯨꯛ ꯐꯦꯌꯔ ꯑꯁꯤ ꯁꯔꯨꯛ ꯌꯥꯔꯤ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ ꯑꯗꯨꯒ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯌꯣꯜꯂꯤꯕ ꯕꯨꯛ ꯑꯣꯅꯔꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯨꯛ ꯐꯦꯌꯔ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯔꯝꯗꯅ ꯌꯨꯠꯁꯤꯡꯁꯦ ꯁꯤꯗꯅ ꯍꯦꯟꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯦꯕꯤꯠ ꯊꯝꯗꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯀꯔꯦꯟ ꯏꯁꯨꯁꯗꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨꯒꯨꯝꯕꯗꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯕ ꯑꯗꯨꯗꯒꯤꯗꯤ ꯀꯥꯟꯅꯕꯁꯦ ꯇꯣꯏꯌꯣꯛꯅ ꯍꯦꯟꯅ ꯐꯪꯗꯦ ꯑꯗꯨꯕꯨ ꯕꯨꯛꯁꯇꯒꯤ ꯐꯪꯕꯗꯤ ꯂꯥꯏꯔꯤꯛ ꯑꯐ-ꯑꯐꯕ ꯃꯌꯥꯝ ꯑꯐ-ꯑꯐꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯂꯥꯏꯔꯤꯛꯀ ꯐ꯭ꯔꯦꯟ ꯑꯣꯏꯌꯨ ꯍꯥꯏꯕꯒꯨꯝꯕ ꯍꯥꯏꯗꯤ ꯕꯨꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ ꯀꯥꯟꯅꯗꯕꯗꯒꯤꯗꯤ ꯀꯥꯟꯅꯕꯒꯤ ꯆꯥꯡꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯐꯪꯕꯅꯤꯅ ꯁꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯤꯔꯒ ꯁꯥꯇ꯭ꯔꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯍꯦꯟꯅ ꯄꯤꯕꯤꯕꯒꯤ ꯆꯥꯟꯁ ꯑꯃ ꯐꯪꯉꯦꯅ ꯈꯪꯖꯩ ꯂꯥꯏꯔꯤꯛ ꯍꯥꯏꯁꯤꯁꯨ ꯄꯥꯕ ꯌꯥꯕ ꯑꯣꯔ ꯂꯩꯕ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯁꯦ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯩ ꯇꯥꯏꯞꯇ ꯂꯥꯏꯔꯤꯛꯁꯤꯁꯨ ꯂꯩꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯂꯥꯏꯔꯤꯛꯁꯤ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯐꯤꯔꯣꯜ ꯈꯛ ꯅꯠꯇꯅ ꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯝꯒꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯈꯜꯂꯦ ꯕꯨꯛ ꯐꯦꯌꯔ ꯁꯤꯗ up to 15% ꯐꯥꯎꯕꯗ ꯗꯤꯁꯀꯥꯎꯟꯠ ꯄꯤꯕꯒꯤ ꯋꯥꯍꯣꯡ ꯊꯝꯃꯤ ꯑꯣꯖꯥꯒꯤꯁꯤꯗꯤ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯗꯤꯁꯀꯥꯎꯟꯠ ꯄꯤꯕꯤꯔꯤ ꯂꯥꯏꯔꯤꯛ ꯂꯣꯏꯅꯃꯛꯇ ꯐ꯭ꯂꯦꯠꯇ 15ꯗꯤ ꯄꯤ ꯑꯗꯨꯒ ꯑꯩ ꯑꯈꯟꯅꯅ ꯂꯥꯏꯔꯤꯛ ꯈꯔꯗꯤ 15ꯗꯒꯤ ꯍꯦꯟꯕ ꯈꯔꯁꯨ ꯌꯥꯎꯔꯤ up to 70 ꯐꯥꯎ ꯄꯤꯕ ꯌꯥꯎꯏ ꯑꯩꯒꯤ ꯁꯤꯗꯗꯤ ꯃꯁꯤ ꯌꯥꯝ ꯐꯈ꯭ꯔꯦ ꯃꯁꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯁꯤꯗ ꯂꯥꯏꯔꯤꯛꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯈꯟꯖꯕ ꯌꯥꯔꯦ ꯑꯗꯒꯤ ꯐꯪꯖꯕ ꯌꯥꯔꯦ ꯑꯗꯩ ꯅꯣꯂꯦꯖ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯄꯨꯜꯂꯦ ꯑꯩꯁꯨ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛ ꯀꯩ ꯂꯩꯔꯤꯒꯦꯅ ꯑꯩ ꯊꯤꯕ ꯊꯣꯛꯂꯛꯏꯅꯤ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯕꯨꯛ ꯀꯩꯀꯥꯗꯣ ꯑꯗꯨꯁꯨ ꯌꯦꯡꯖꯕ ꯐꯪꯕꯅꯤꯅ ꯃꯈꯟ-ꯃꯈꯟꯒꯤ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯕꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯁꯨ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯒꯤ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯜꯂꯦꯅ ꯈꯜꯂꯦ ꯂꯩꯕ ꯀꯥꯟꯗ ꯗꯤꯁꯀꯥꯎꯟꯠ ꯔꯦꯠꯇ ꯐꯪꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯐꯪꯉꯦ ꯁꯔꯨꯛ 3ꯒꯤ ꯃꯅꯨꯡꯗ ꯑꯃ ꯐꯪꯕ 2ꯒꯨꯝꯕ ꯇꯥꯕꯤꯕ ꯑꯗꯒꯤ ꯇꯪꯈꯥꯏ ꯇꯥꯕꯤꯕꯒ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯕꯨꯛ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯗꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯝ ꯕꯨꯛ ꯐꯦꯌꯔꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦꯅ ꯈꯟꯕ꯭ꯔꯥ ꯐꯪꯉꯦꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯍꯦꯛ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗꯣ ꯑꯌꯥꯝꯕꯅ ꯂꯣꯏ ꯐꯪꯉꯦꯅ ꯈꯜꯂꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯕꯗ ꯋꯥꯕ ꯂꯩꯕꯗꯅ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯥꯝ ꯊꯤꯕ ꯐꯪꯍꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯁꯨ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯣ ꯂꯩꯕꯗ ꯄꯩꯁꯥꯗꯣ ꯈꯒ ꯇꯥꯔꯒ ꯇꯧꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏ ꯑꯗ ꯏꯟꯇꯔꯅꯦꯠꯇ ꯕꯦꯁ ꯇꯧꯔꯒ ꯄꯥꯕꯒ ꯐꯤꯖꯤꯀꯦꯜꯂꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯕꯁꯤꯒ ꯈꯦꯠꯅꯕꯁꯤ ꯀꯔꯤ ꯅꯪꯒꯤ ꯃꯣꯠꯇ ꯀꯃꯥꯏꯅ ꯂꯧꯕꯤ ꯑꯗꯨꯝ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯑꯩꯁꯨ PDF ꯀꯩꯗꯒꯤ ꯄꯥꯕꯁꯤꯅꯀꯣ ꯑꯩꯉꯣꯟꯗ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯕꯁꯦ ꯌꯥꯝ ꯍꯦꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯐꯣꯟꯗꯨꯗ ꯀꯩ ꯂꯥꯛꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯣ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯈꯤꯕ ꯃꯇꯝꯗꯗꯤ ꯐꯣꯟꯗꯣ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯍꯥꯎ ꯂꯧꯕ ꯍꯩꯔꯛꯄꯗꯣ ꯑꯅꯧꯕ ꯔꯥꯏꯇꯔꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯌꯧꯍꯜꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯅ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯂꯤ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯑꯗꯨꯃꯛ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯦꯅ ꯂꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯉꯁꯤꯃꯛꯁꯦ ꯕꯨꯛ ꯔꯤꯂꯤꯁ ꯗꯦ ꯇꯥꯏ ꯑꯗꯨꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯔꯤꯂꯤꯁ ꯇꯧꯒꯗꯣꯏꯅꯤ ꯁꯤ ꯁꯦꯜꯐ ꯍꯦꯜꯞꯀꯤ ꯂꯥꯏꯔꯤꯛꯅꯤ ꯄꯔꯥ 10 ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯈꯪ ꯅꯠꯇꯅ ꯉꯁꯤ ꯑꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯃꯁꯤꯡ ꯀꯌꯥꯃꯛꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ 9 ꯍꯦꯟꯅ ꯔꯤꯂꯤꯁ ꯇꯧꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯔꯤꯂꯤꯁ ꯇꯧꯕ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯄꯨꯀꯩꯗ ꯑꯣꯔ ꯔꯥꯏꯇꯤꯡꯒꯤ ꯄꯨꯀꯩꯁꯤꯗ ꯑꯅꯧꯕ ꯑꯦꯗꯤꯁꯟ ꯑꯃ ꯇꯧꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯥꯏꯇꯔꯁ ꯄꯕ꯭ꯂꯤꯁꯔ ꯃꯌꯥꯝꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯕꯨꯛ ꯐꯦꯌꯔꯅ ꯄꯤꯕꯤ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯝꯐꯥꯜ ꯕꯨꯛ ꯐꯦꯌꯔꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯥꯏꯇꯔ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯁꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯐꯪꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯄꯤꯔꯤ ꯂꯣꯏꯅ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯅ up to 15% ꯐꯥꯎꯕꯗ ꯗꯤꯁꯀꯥꯎꯟꯠ ꯄꯤꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯟꯕꯗ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯥꯏꯔꯤꯕ ꯕꯨꯛ ꯐꯦꯌꯔꯁꯤꯗ ꯍꯥꯡꯗꯣꯛꯂꯤꯕ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯡꯒꯤ ꯑꯣꯅꯔꯁꯤꯡꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ 15%ꯗꯒꯤ ꯍꯦꯟꯅꯁꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯗꯤꯁꯀꯥꯎꯟꯠ ꯄꯤꯗꯨꯅ ꯑꯇꯥꯕ ꯃꯃꯜꯗ ꯂꯥꯏꯔꯤꯛꯁꯤꯡ ꯐꯪꯍꯜꯂꯤ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯁꯦꯂꯦꯕꯁꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯁꯦꯜꯐ ꯍꯦꯜꯞ ꯕꯨꯛꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯍꯥꯏꯔꯤꯕ ꯕꯨꯛ ꯐꯦꯌꯔꯁꯤꯗ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨꯒꯨꯝꯂꯕ ꯈꯦꯑꯣꯇꯤꯛ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯦꯕꯤꯠ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯦꯜꯍꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯅ ꯄꯤꯔꯤ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯔꯥꯃꯧ ꯌꯨꯍꯦꯟꯒ ꯂꯣꯏꯅꯅ ꯂꯥꯜ ꯄꯥꯜꯋꯥꯍꯤꯡꯕꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ